ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18 ꯎꯔꯤꯄꯣꯛꯀꯤ ꯀꯃꯥꯟꯗꯔ ꯈꯦꯔꯁꯟ ꯊꯧꯗꯥꯝ, ꯀꯧꯇ꯭ꯔꯨꯛ ꯕꯦꯁꯀꯤ ꯀꯃꯥꯟꯗꯔ ꯊꯥꯡꯁꯥꯕꯝ ꯕꯣꯏ, ꯐꯥꯏꯇꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯀꯃꯥꯟꯗꯔ ꯑꯣꯏꯅꯥꯝ ꯖꯣꯟ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛ ꯕꯦꯁꯀꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯧꯇ꯭ꯔꯨꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯖꯝ ꯂꯩꯃꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18 ꯎꯔꯤꯄꯣꯛꯀꯤ ꯏꯆꯥꯁꯤꯡꯅ ꯈꯣꯡꯐꯝ ꯍꯟꯗꯅ ꯈꯨꯜ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯇ ꯅꯠꯇꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯖꯕ ꯈꯨꯜ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗ AT ꯌꯨꯅꯤꯠ 18ꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯈꯦꯔꯁꯟ ꯊꯧꯗꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛ ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯤꯌꯥꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯧꯇ꯭ꯔꯨꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯀꯧꯇ꯭ꯔꯨꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯣꯝꯒꯠꯂꯒ ꯀꯧꯇ꯭ꯔꯨꯛꯇ ꯌꯧꯍꯟꯕꯤꯗꯕ ꯌꯥꯎꯔꯦ꯫ ꯃꯁꯤ ꯇꯧꯕꯤꯒꯅꯨ, ꯀꯧꯇ꯭ꯔꯨꯛꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18 ꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯏꯁꯥꯃꯛꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝ ꯐꯥꯎꯏ꯫ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯏꯁꯥꯃꯛ ꯑꯗꯨꯒ ꯀꯧꯇ꯭ꯔꯨꯛꯇ ꯄꯥꯡꯉꯨꯅꯕꯅꯤ, ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯂꯨꯅꯕꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯈꯥꯏꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯄꯥꯎ ꯂꯧꯔꯛꯄ ꯌꯥꯎꯈꯤ꯫ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯗꯅꯕ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯃ ꯌꯧꯅꯅꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ ꯌꯧꯅꯕ ꯄꯥꯡꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯠꯂꯅꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯄꯨꯖꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯉꯝꯖꯕ ꯄꯤꯔꯀꯥꯟꯗ ꯇꯧꯍꯜꯂꯀꯥꯟꯗ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡꯗꯣ ꯑꯩꯈꯣই ꯁꯤꯗꯗꯤ ꯌꯧꯔꯛꯈꯤꯗꯕꯅ ꯑꯩꯈꯣꯏꯗꯁꯨ ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯁꯤꯡꯒꯥꯏ ꯇꯨꯝꯒꯥꯏꯁꯤ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯣ ꯑꯩꯈꯣꯏ ꯐꯥꯎꯖꯩ꯫